Lakhipur Online Puthok Saba Megi Tang Taranipan Ningthau Kaban Miki Khomjinba Pao Tabirasi Ahanbada Marui Pao Manipuri Kunaya Sigi Saktam Ngakpagi Ningsing Thoram Oina Amsuna Silangduna Kuntaret Suba Manipuri Identity Day Pangthokre World Meetei Council Assam Unit ki Anoba President Oina Iboton Sarma Mukhankre Professor Nongmaithem Tombigi Punsi amasung thabak sing haiba hiramda nongmagi oiba malem thaki seminar ama Agartala da pangthokre Rashtrapati Bhavan da megi tang kunmanga da pangthokodaba khanaba thoramda Rashtrapati Draupadi Murmuna Padma Shri lanthoklagani Yen nganuna chingbata naba Ranikhet haiba laina asi Manipur da santokpagi chingnaba leire Veterinary Department a cheksilwa thokre amasung Bharat ki awang thangba masung mayai thangba sarukta leiba rajya singda sabaki chang khangen hengalakadori Hauzik mapung oiba pau tabirasi Adungai ing kumjali singa maga chamapan marputara mapan gi megi tang tara tereta thokiba ihobu Manipuri Kunaya Sigi Saktam Ngakpagi Ningsing Thoram ama oina Olasa Manipuri Students Union Amsuna Chahi Khudingi Manipuri Identity Day haina pangthoktuna lakpagum ngarang megi tang tara teret numida sidasu luba sigi maigedagi kuntaret suba Manipuri Identity Day Silchar da leiba Manipuri Boys Hostel la pangthokre Thoramda Amsu gi Vice President Samure Latpam Omkarna Thoram Mapoiki loinana former President Nongpok Lakpam Nandamohon Ampal gi President Ima Beni Misra masung Amsu gi former Vice President Taurem Nambakumar na chingba oja singna President member oina pampham langda phamki Thoram hawdokpo oina matamadugi iho aduda saruk yakiba singi maphamda maira amadi leisu katunai kai khumnaki Thoram gi makha chatharakpo oina Amsu gi Cultural Secretary Haurambam Malemgan bina taram nokpagi warol piki Thoram adugi nungi oiba warolna Amsu gi General Secretary Mutum Thoibana piki Aroibada Amsu gi Organizing Secretary Mutum Misnana thakat wahai pituna Thoram adu loisinki haina Amsu gi Information and Publicity Secretary Khumuksam David na thadorok pachiro lamada khangalakle Guwahati gi Bakrapara da laiba Sri Sri Radha Govinda Mandir da World Meetei Council WMC gi General Mifama mangarang pangtoktuna matam sangna Nabakisor Jumnamna WMC Assam Unit ki President ki thau puramba matungda ngarang megi tangtara tereta pamkiba mifamasina Oza Iboton Sarmabu nauna President oina khankre Thoramasida retired Colonel BK Singhana mifama poiduna pangthokiba mifamaduda Sri Sri Radha Govinda Mandir Bakrapara ki President Sachendra Singha Kamrup Mairapai ki President L Champa Devi GMSO ki President Thambal Singha Kamrup District Sahitya Parishad ki President Helen Sana Devi retired Colonel Tejamani Singha WMC ki National Spokesperson Yumnam Nabakisor Assam State ki nauna President oina khallaba Iboton Sharma Uma ki Working President Baladev Singha masung MPF ki President Y Upendra Dais tapamki loinana Guwahati da leiba Meetei gi tongan baluk ki luchingba singnasu miphamasida saruk yaki WMC ki National Spokesperson Nabakisor Yumnamna Assam da leiriba Meetei macha singi tokpam thokpa thabak sing paikhat minasi haina appeal tawki nauna khallaba President Oja Iboton Sharmana mahaki ngamjaba thakta Assam da leiba Meetei singi chakot thorangi thabak sing thawai yauna saruk yagani amasung World Meetei Council bu hena chakot pathakta pukhanana bahona jagani miyamna sumateng pangbiu haina phongdokhi Manipuri Sahitya Parishad Tripura amasung Nongmaithem Foundation anina sinduna Professor Nongmaithem Tombigi Punsi amasung thabak sing haiba hiramda nongmagi oiba malem thaki seminar ama pangthokre Agartala gi Nazrul Kala Khetra da leiba Sahitya Academy Auditorium da ngarang pangthokiba thoromasiga iroinana Tripura gi saknai rabi saisakpi Khetrimai Madhavi da ahanba oina Professor N Tombi Sriti Puruskar piduna ikai khumnakre saruk yakiba NIT Agartala gi oja Dr. Anuradha Nongmaithemna taram nokpagi warul pikhi thoramda Bangladesh Manipuri Sahitya Sangsad ki President Kabi AK Seramna mithunglen oikhi amasung Manipuri Sahitya Parishad Tripura ki President L Biramangolna mifama poi bikhi Ahanba seminar gi sarukta N Prapullo Bijoyna chair lauki thoramatuda AK Seram
Khoisnam Birola amasung El Minana paper pakhi AK Seramna chair lauduna matungna pangthokiba nisuba seminar da W Biramongol K Dhiren amasung El Biramongol na paper pathoki Thoromgi aroibeda pangthokiba seireng saidinabagi thoromda Kabi Tarani thoina sarukya khi haina Agartala dagi phangma pawa sin hairi Photo se khara kuinadi thela ben le su kalabe hojinte ai photo se hi abo ko salaga atta thangala tham mukti ki yeng basa kai de man nungai ra ta bum kari bum aina lady ana bum khanjaba phau to lei se heng kat laga dum se thang ma to da letra mane ha bi shoi la woi wa khandu kai no mai ma da phau bi Rashtrapati Draupadi Murmuna lakliba megi tang kunmangada Rashtrapati Bhavan da pangthokadaba akhanaba thorom amada hana naming lauthokraba miyoi singda Rashtrapati na Padma Vibhushan amasung Padma Shri mana lanthoklagani Kumjali singani ga kuntaruk ki damak Kendra Sarkar na punna miyoi chamaga kuntrama thoibu Padma mana gi damak khanke masigi manungda miyoi mangada Padma Vibhushan miyoi tarahumdoi da Padma Bhushan amasung Miyoi chamaga tarahumdoi da Padma Shri mana lanthoklagani mana phanglaba sing adugi manungda nupi 18 yauri miyoi 13 tadi makhoina leikidabagi matungda mana si lanthokani Assam dagi Padma Shri mana si phanglaba miyoi mangada mana lanthokani makhoi sing adudi Public Affairs ki lamda leikidraba Shri Kabindra Purakaista Agriculture ki lamda Shri Jogesh Deuri Theater ki lamda Shri Nuruddin Ahmed Folk music ki lamda Pokhila Lekthepi Satriya Jagoi ki lamda Shri Haricharan Saikiani aduga Manipur dagi laikhidraba Yumnam Jatra Singada mahagna pangthok lamba chauba thaudang sing adu buning singduna Padma Shri mana lanthoklagani Yen nganu na chingbada naba Ranikhet haina khangnaba laina asi Manipur da sandokpagi chingnaba leire Veterinary Department na cheksilwa thokre Manipur ki Veterinary and Animal Husbandry Department na yen nganu na chingba loiba poultry farmer singda rajya sigi mafam kharada Ranikhet laina RD sandokpagi chingnaba leire haibagi wafam phongdokre yamna thuna sandokanba viral disease asigi matangda rajya ki district pumnamakta department asina kubna yengsilli miyamnasu mipaiba poktanaba appeal tawri yen nganu singda top mawongda naba natraga khanghautana siba thengnarabadi poultry farmer singna makhoigi naknaba district veterinary office veterinary hospital natraga veterinary dispensary da report tawnanaba hairi natraga toll free number 1962 number ase de call tawduna pau pibasu yagani hairi panbayai Bharat talaina ase inkumjali singa maga chamapan kuntarukta Uttarakhand gi Ranikhet hairiba mafam asida nganu yena chingbada laina asi ahan boina sandokpa thengna khibadagi laina asigi ming Ranikhet haina mingthon khibani Bharat ki awang thangba amasung mayai thangba sarukta leiba rajya singda numit kharani asida sabagi chang khanghen hengalakani haina leibak asiga einga sagi loisang India Meteorological Department IMD na cheksilwa phongdokre tha asigi tang 19 haibedi ngasidagi hoduna megi tang 16 phawbada Delhi Uttar Pradesh Rajasthan Madhya Pradesh amasung Vidarbha na chingba mafam sing asida sabagi chang degree Celsius 95 phawba yoba yana lairi haina phongdokre IMD amasung weather expert singi matungina sabagi chang asi leptana hengalakpana maram oiraga miyamgi haksel amasung miyobagi punsi mahingda chauna chaitheng piraba yana leiri Lakhipur online channel asibu yengbiriba singna paw asibu like amati share tawbiu amati hojik phawba channel asibu subscribe tawbidriba singna subscribe tawbiu Aroibada maroiba paw amukhanna Manipuri khunaya sigi saktam ngakpagi ningsing thoram oina amsuna silangduna 29 suba Manipuri Identity Day pangthokre World Meetei Council Assam Unit ki anoba President oina Iboton Sharma mukhankre Professor Nongmai Them Tobigi punsi amasung thabak sing haiba hiramda nongmagi oiba malem thaki seminar ama Agartala da pangthokre Rashtrapati Bhavan da megi tang 15 ta pangthokadaba khanaba thoromda Rashtrapati Draupadi Murmuna Padma mana sing lanthoklagani
yen nganuna chingbata naba ranikhet haibalaina asi manipurda sandokpagi chingnaba leire veterinary department na cheksilwa thokre amasung भारत की अवांग थंगबा मसुंग मयाई थंगबा सरुकता लेबा राज्य सिंगदा साबकी चांग खांगेन हेनगलकदौरी लखीपुर ऑनलाइन यूट्यूब चैनल की पाव संदोक जबा ngasi gi oinadi matang asida loijare।